Palestine amasung Israel gi hujik lan gi leiriba fibam Palestine gi lanmi sing gi oina khwaida gi mai pak po oina makoina ngasi gi haukhriba ahinga sida mioi Israel gi lanmi ahum hatkhiba gi paw phangni hatkhiba mioi ahum ase Israel gi military officer ngatani makoi amana major ni aduga ani amana warrant officer ni aduga high warrant officer asina Israel Defense Force ki Gaza Strip makoi gi battalion una tariba 87 battalion gi ni aduga mioi ani amana 646 battalion gi ni abidi makoi sing ase Israel gi oina handa gi lan torok libas da khwaida gi officer high ranking officer da siba se ngarang gi makoi ahum asina oiri ngarang gi attack tawkhriba asida yawriba se ngarang di Hamas khaktang oide Hamas ka atoppa leiriba Palestine Islamic Jihad ki makoi gi military wing gi lanmi Al-Quds ka Hamas ki Al-Qassam brigade ka makoi ani pullaga tawkhiba attack masigi ofum asina Al-Quds ki spokesman Abu Hamza na phongto ofum ni ngarang tawkhriba attack asni mioi ahum gutana tim aduga Israel lanmi gi markaba teng ahum amasu makoi na thugai ki haiba na phongtokli aduga makha tarak na makoi gi military vehicle sing attack tawkhiba gi pawsu leiri 24 hour gi manung asida Hamas amasung Hamas ka punna minariba Al-Quds ki lanmi sing na Israel gi lanmi sing yamna khumang chawsena makoi attack thing tawba gi paw phongtokli aduga nakan amarom da su Israel gi oina makoi ni aerial bombing to hospital da school da aduga settler gangbu sing na makoi gi humanitarian aids pusalak pada thingba sing adum makha chathari amasu makoi na kari su pusal halo haiba gi ofum sing phongdokli aduga Paris the peace agreement phangkhaba matung di Israel gi minister gi gangbu da gi yamna akanu mong da condemn torli kari gumba Gaza gi makoi gi hairiba ceasefire se purakhiba taraga di Israel gi Benjamin Netanyahu government ase masi si dismantle tawgani thugai gani amasung government anau ma form tawgani na makoi gi leiriba minister sing adun phongdokli hairiba dismantle tawgani haiba sina makoi gi national security advisor gi minister orba Ben Gvir haiba se kwai dagi oino hujiki Israel gi makoi gi leiriba far right government da kwai dagi extremist oiba far right kangbu amagi minister ni ko mase hana dagi hona 1980s ki matam dagi hona mahaga se yamna koi anti islam oiba adu anti arab anti palestine oiba minister mo ina lakhrabani ko mahaki hana dagi hona 1980s ki matam dagi hona aduga nakal amarom da so Hamas ki kangbu sing makoi gi mihut sing Ismail Haniya na luching laga Cairo da chatlaga wari sanaga dawri ay truce deal ase makha chathana bagi damakta adu Hamas ki oina di makha chathaba haiba se makoi na pi khiba completely ceasefire tawba aduga makoi gi fazal laga thamkhraba lanmi sing thadorakpa aduga Israel gi lanmi sing Gaza Strip amsung Palestine leiriba sing ase masi thadok laga chatkhiba haiba ofum ahum ase makoi di hanjan hana dagi hona hairaga leirabane ba aduba hauji oirakadori base kari oirakadori buno haiba se masidi khangba ngamde blockade tawbudi humanitarian aid sing strip Rafah border dagi pusalakpa sing asida settler gangbu sing ni yamna akano mongda makoi athingba thamli adubu settler gangbu sing na makoi gi protest tawraga demonstration tawraga pusalakpa yade hariba se masi army sing Israel gi defense force ki makoi gi lanmi sing na di masi demonstrator gangbu sing do tawganu na makoi athingba piriba haibadi humanitarian aid sing ase Gaza isu pusallo haina adubu protester gangbu sing aduna di hairiba makoi na pusaliba sing ase terrorist amasung Hamas na sana na bani aduna maram oraga makoi pusan bade collective punishment ama piba darkar oyena phongdokli ko aduga Israel gi settler gangbu na humanitarian aid pusalakpa matamda athingba thamliba ase haukiba Wednesday no yum sagai sa no mitagi horokpan adu hauju phoba chathari sarang hapta amuk fare mon chathari base masigi mayokta UK gi leiriba makoi gi prime minister aduga foreign secretary gi kangbu na su yam akan mamong di Israeli government da makoi na chaiba horai hadi humanitarian aid ase karigum masida athingba thamgano amsung Gaza sita pusal halo na makoi na su yaningda phongdok lagi hana dagi hona wa ama phoba lolamdaba hana Palestine state ase thamba matamda kar isu two state solution di yaraga Palestine state se recognize tawramdaba country ama handak yamna anu mongda makoina tawrani na phongdorok le UK gi foreign minister oiriba David Cameron na Palestine bu state ama oina sakhanglani haiduna UK gi foreign minister David Cameron na phongdokli masi harakpa sina Israel gi oina di kari position lawr kadoribano amasung karamaina makoina condemn tawrak kadoribano haibase khangba ngamdri maramdi handak ikui jingai dasu Israel gi prime minister Benjamin Netanyahu na Palestine gi state ama pi base masi mahak na leiri fodi oithokloi amasung mahak na masi lehenba pamdina phongdokrabane ba adubu madugi on tainabada UK gi foreign minister na harakhiba ase masi gi ofam ase Israel na karamaina kari position lawr puno habado madudi matamgi matungini yengminarasi America dasu Biden government amasung Biden gi administration ase masida praja mayam sing yamna akan mamong da makoni yaningdo phongdokli federal government gi employee oraga leiriba sing ase masigi marakta gi Biden gi government asibu yamna criticism tawba hengalakli nong magi amasung masina maram oraga makoina hunger strike phobo tawri kari gi damakta Palestine gi leiriba praja sing do makoi chawa phongda sing do madugi damakta solidarity utpo oina su tawrakli go America manung da praja mayam sing amasung makoi gi federal thabuk employee mayam sing ihau horok pa se masina maram oraga
US ki President Biden nasu Israel gi kangbu da makoina warning tawrakre haibadi makoina Gaza Strip ta hatpa tuppa tawriba se masida praja mayam sing yamna sokhan ganu praja mayam sing casualty thokpa se masing hanthalo haibna phongdorakpagi wafum su leikrabani handaki ahum suba Israel gi lanmi sina lanjang Gaza Strip jangak pa se masida di Israel gi lanmi sing yamna masing sibagi hengalakli masiki talak asida South Gaza da makhogi brigade Kiryati brigade hariba se Israel gi Prime Minister Benjamin Netanyahu na masisi withdraw taragani masi lautho ani na makhoi ngarang pau pirakre maduna lauthokpa su haugrego masida Hamas kangbu na di hariba se Israel gi lanmi sing ase 1-to-1 fight tadi makhoi se mai thi maduna maram oraga makoina Gaza Strip amasung Palestine gi thado satpanena phongdokli adu Yemen gi lanmi sing gi oina di lana se makhoi di matam sang na tausena makoina US di invite tawre masih tawriba se ahan bada Yemen laibak asibu US ni invite tawnina phongdok khro matung dagi makoi asaw bagal loina phongdok pofam jingni aduga hauzik yamna tension wangkhalak po ina lana sigi pak saw thorakpagi mami amoina tariba se Iran ga America ga se directly oina confront lan tawrakatra tholakatra haiba sini Jordan da America gi lanmi ahum hat khro matung da America ni yamna kanma mong da Iran se invite tawgani Iran back tawraga makhoi gi lanmi ahum hat khibanena makoina blame tawrakra matungda hariba blame se Iran ge Tehran government adi makhoi karigum hiram ama fofuda mari leite makhoi gi nongmai nate makhoi gi misal su yaude aduga katib Hezbollah ga makhoi gi link leite na makhoi na di clarification piri adu piba daraga su Biden government na Iran ga full scale war thokla ne harakre masida Iran na su yamna ninghan na batau dona karigumba Iran ge territory makhoi gi integrity makogi lam makogi izat aduga makogi oiba value attack torok pata gadi madugi chap chana pakhum piga nena phongdok le Iran gi Tehran government na aduna lan na se kari oina oira kadori bono haiba se masidi tambang ngamdre kari gumba Iran ga America ga lan direct oina ground the fight torok pata gadi huji Gaza Strip te sok eba mihat mi pulla se masi pak thok chok thorak laga prithvi gi oina lanjau tholak pa yaba gi othok pa se yamna chance wangi aduga yamna angak pamoina su nokning ba moina su lairibasna hannagi America gi President Donald Trump marirak subu oina Nobel Peace Prize phangnabagi damaka nominate tawri dum hak ase hanna su ahumlak nominate tawkrabani adu fangdriko aduga handak marirak subu oina adu mahak ase Nobel Prize phanghangadabni na thangalakliba kangbu sing ase masidi Australia Germany aduga atop lairiba leba khradagi adu haiba mangon Donald Trump asibu Nobel Prize pigadabne hana thangalakliba group ase maside far right kangbu dagi thangalakpani ko far right ki extremist kangbu dagi aduga mahakpo Nobel Prize pigadabne thangalabagi maram masina 2020 da Arab amasung Israel gi normalization Abraham Accord ana makoina sahi ama tawnakriba ase masigi damakta masi harga ngasigi Palestine amasung Israel gi lan ga samna powari solution lak